HHC की मेंबर हपसिलुबगी वाथोक यंगसिनबिनाबा प्रेसिडेंट द वाकतख्रे स्पीकर की थवोंगसी खुनाइसी द चरांगनाबा थोहलकपा याय डॉक्टर लोहोक फोजे मणिपुर लेजिस्लेटिव असेंबली की स्पीकर ना थोकिबा तंपाकी एमएलए मापनबु हिल एरियास कमिटी की मेंबर ओइना हापलुबगी मातांगदा प्रेसिडेंट ऑफ इंडिया ना मिजेंग संगबिनाबा लोकसभा के आउटर पार्लियामेंट्री एमपी डॉक्टर लोहो एस फोजोना इंडिया की प्रेसिडेंट द वाकतख्रे पाउसे असिना फंगबा पाउना हाई एमपी ना प्रेसिडेंट ऑफ इंडिया दा थाकिबा वाकत चेरोल अदुदा सेप्टेम्बर अमदा मणिपुर लेजिस्लेटिव असेंबली की स्पीकर न थोकिबा तंपाकी एमएलए मापनबु हिल एरियास कमिटी के मेंबर ओइना हापसिनखिबादु मंगोंदा पीबा मतिक मयाइगे वांग मदनी अमदे कॉन्स्टिट्यूशन की आर्टिकल 371 सी ना पीरिबा प्रोविजन अदु थुगाइबनी अमसुंग कुमजा लिसिंग मगा चमापन हुमुद्रा निथोगी जून कुंदा थोकिबा प्रेसिडेंशियल ऑर्डर अदुबु इकाई खुमनदबनी हाइदे स्पीकर की थवोंग असी लोगी वांग मदनी कॉन्स्टिट्यूशन पीरिबा मतिक मयाइगी वांग मदनी अमदे मसिना खुनाय असिदा चरांगनबा अमदे खोइरांग खोइसाउनबा फावलकपा याय मरम असिना कॉन्स्टिट्यूशन ऑफ इंडिया के कस्टडियन अमा ओइना सेप्टेम्बर अमदा थोकिबा ऑर्डर अदु हंदोखनबिदुना लमदम असिदा कांगलुप मसेल नुंसी चानना लेमिनहननबा अमदे खुनाय असिदा लैदिबा चरांगनबा सि हंथाननबा होनबियो हाइना पल्ले लोइनना कॉन्स्टिट्यूशन की आर्टिकल 371 सी ने पीरिबा प्रोविजन सिंग अदु मणिपुर की चिंगी लमदा ngakna chalhanduna ingtha tapthaba nungsi chanaba thong manana chawkhatpa amade state asida hiram khudingmakta chawkhatpa puraknaba thabak laukhatpiyo maram asina manipur ge ching amadi tamgi mari da phibam phandriba se paishinaba yanaba president of india na manipur lengakta issue asi yamna sensitive oina lawbaga loinana section na yengnaba pauktak pibiyu haina palle president of india da ikiba mp dr लोरहो फोजेना चेरोल अदुदा पल्लिवदे मणिपुर लेजिस्लेटिव असेंबली की स्पीकर ना सेप्टेम्बर अमदा थोकिबा ऑर्डर अमना मणिपुर की तंपाकी एमएलए मापनबु हिल एरियास कमिटी की मेंबर ओइना हापसिनखे मसिना मरम ओइरगा हिल एरियास कमिटी की मेंबर मसिंग असी कुंदगी कुनगा मापनदा हेंगतखे स्पीकर की ऑर्डर असी इंडिया के कॉन्स्टिट्यूशन की आर्टिकल 371 सी असिबु लाना वाहन थोकपीबगा लोइना जून कुन कुमजा लिसिंग अमगा चमापन हुमुद्रागा निथोइदा थोकिबा प्रेसिडेंशियल ऑर्डर अदुबु लाना वाहन थोकपीबने मासी कॉन्स्टिट्यूशन की आर्टिकल 371 सी न पीरिबा चिंगी लम अमदे चिंगमी सिंगबु ngak senaba piriba ngak lo aduda chaitheng pibane loyana missing yamba phurupna makhoi gi masing henbagi khudong chaba du lana sijinabane presidential order 1972 da palliba wafam de assembly gi hill areas committee ase state asigi chingi lamsing natraga chingi saru khara yauba assembly constituency sing asidage karakpa assembly gi member sing na semgadabani haina pallibane masida palliba chingda mapum oina natraga saru khara yauba assembly constituency haina palliba wafam asina takpade assembly constituency adu district aduge manung natraga sub division aduge manungda presidential order aduge ahanba schedule na piriba chingi lamdage semkhiba oigadabane Manipur North, Manipur East, Manipur South amade Manipur West Revenue District loinana Manipur Central Revenue District ke Makhada Chandel Chakpi Karong Tengnopal Revenue Division haina Hill Area saina hanba schedule da notify tawre hairiba district amade subdivision sing ase Senapati amade Kangpokpi Ukhrul amade Kamjong Tengnopal amade Chandel Churachandpur amade Ferjol amasung Tamenglong amade None haina Tokhaina Handokhre स्पीकर की ऑर्डर अदुदा पल्लिबा असेंबली कॉन्स्टिट्यूएंसी सिंग असी डिस्ट्रिक्ट नत्रगा सब डिवीजन सिंग असिदगी नत्ते मखोय सिंग अदु इम्फाल ईस्ट इम्फाल वेस्ट थौबाल कक्सिंग बिष्णुपुर अमदे जिरीबामदगे ने डिस्ट्रिक्ट सिंग असी इम्फाल वैली द लैबा ngakta स्पीकर की ऑर्डर अदुदा पल्लिबा एसी मापन अदु हिल एरिया साइना अहानबा शेड्यूल द पीरिबा डिस्ट्रिक्ट नत्रगा सब डिवीजन सिंग अदुदगे सेमखिबा नतबना शेड्यूल मैटर की लिस्ट का मरी लेना नैनफम थोकते मरम असिना मखोय हिल एरियास कमिटी दा यावफम थोकते ऑर्डर असिमक मिसिंग याम फुरुपना हिल एरियास कमिटी की खना नैनबदा अमदे लौखलकप खोंगथांगबु अपनबा पीना होनरकपने हंदक्तसु हिल एरियास कमिटी ना ड्राफ्ट लेजिस्लेशन अमा दि मणिपुर हिल एरियास ऑटोनोमस डिस्ट्रिक्ट काउंसिल बिल 2021 हाइना रिकमेंड तौरबसु मधु स्टेट लेंगाकना हाउस दा पुथोकीदे हाइना पल्ले एम्प्लॉई सिंगा गवर्नमेंट का यानाख्रे खोंगजंग हंदोख्रे मणिपुर गवर्नमेंट की एम्प्लॉई सिंगे लुप सिंगना DA DR हेंगतनबगे डिमांड थबक लेप याउना
tongan tongan ba makhal singi khongjang changsin dun lakpadu ngarang Leingaka wari sanabada yanaba purakpadagi khongjang pumnamak handokpada Yanakhre ngarang Chief Minister NB na preside tawduna Manipur Government Services Federation Manipur Secretariat Services Association amasung Manipur Secretariat Drivers Association singi mihut singa CM Secretariat punna amadi kupna khanaraba matungda yanaba purakhibane chaliba chahi asigi October amadagi hauraga hana phanglambadaki chada taret hengatuna chada tara mari pibada Yanakhibaga loinana lakadoriba chahi 2022 ge April thadagi hauraga chada 3.5 hengatlaga chada 17.3 phanganbada mifam aduna yanaba purakhe hengatkadoriba senfam gi chang asida 2022 gi June amadagi chada 3.5 hapkatuna chada kunmatho yahonbaga loinana 2022 gi December amadagi chada taret amuk hapkatuna chada kunipan yahonba hainasu mifam aduda Yanakhi haire Finance ki thabak puba Deputy Chief Minister Y Joy Kumar na pangthokiba mifam aduda DA DR makata na hengatpagi matangda yangsinana ba state government na committee ama semgani haire ngarang wari sanabada yauriba government employees singi loop ahum na tongan ba taliba demand sing lakadoriba chahi 2022 gi March faubada kumna yangsilaga laingak na mari lainaba warep sing lawba haiba wafam dasu Yanakhibaga loinana employees singi loop ahum na changsinduna lakiba Khongjang sing Handokpa hainasu Yanakhi haide ngasigi wari sanabaduda employee singi loop ahumgi president sing amadi general secretary sing yaukhibaga loinana chief secretary Dr. Rajesh Kumar principal secretary GAD B Bumlun Mang special secretary DP NGO free amadi finance ki joint secretary Nelenthang Telen chingba government ki official sing saruk yakhe WY tablet ka konana miyoy ama fare kangpokpidagi lunkhohan B haukip chahi kunmapan hairiba miyoy asina tata sumo amagi thau tengki manungda lotuna puramba WY tablet lak ama Old Kasar Road ki Ngarian village area dagi Narcotic and Border Affairs NAB na fagat pangamkhre haire pharaba miyoy asidagi makhatana thiba humbagi thabak chathabada mobile handset ama SIM card ani Aadhaar card ama voter card ama driving license PAN card Tata sumo adugi registration card na chingba polam singsu phagat pangamkhe Hiram asiga mari lainana NAB police station na case ama register tawkhre haide Go to Hills 2.0 taramna OA Go to Hills 2.0 ga mari lainana Chief Minister Nongthongbam Birena tha asigi tarada Chandel district ke manungchana laiba chakpi karongda lakadoriba si taramna OA haina Chandel ge Kuki Civil Society Organization singna punna thadorokpa cherol amana phongdorokle Kuki Chief Association Chandel KCA Kuki Women Human Rights Chandel KWHR Kuki Student Organization Chandel KSO Thadau NP amadi United Joe Organization UZO ge President amadi Secretary sing na thadorok pacherol asina hai Nongthongbam Birena lusingba Manipur lengak asina chahi mari makhai palakpa asida singtam manana chawkhatnaba honarakliba singsi apenba phawe makha tanasu chingmi singi yaifana bathabak thorom kaya paikhalakpada organization singi maikaidagi pangba yaba mateng pangani haire Manipur da tha marigi matungda COVID naba miyoy amata sidre hauki bachayol ahum lomge mamangdage Manipur da COVID ki phibam tapna phagalaktuna tha marigi matungda hauki bapung kun mari asigi manungda state asida laichat asina maram oiduna miyoy amata sidre loinana miyoy listing ahum ga chamnga kunthra ga mapan test tawda miyoy chani ga marifuni thoi damak positive oiba thengnaduna positivity rate su chada nipan da hanthare amarom da hauki bapung kun mari asigi manungda tongan ba COVID care center singdage Miyoy chaniga marfudra mari anaba faraduna discharge tawkhibaga loinana state asida hojik phawbada COVID-19 gi active case listing ahumga chamaga hompunipan laide Chhattisgarh gi Chief Minister gi Mapa jail da Thajinkhre Chhattisgarh Chief Minister Bhupesh Bagel gi Mapa Nandakumar Bagel Brahman community gi mayokta athing bawangang sing ngangi haibagi damak fakhre amasung Raipur da leiba court amana numit 15 gi judicial custody da Thajinkhre Wangang sing adugi damak mahaki mapabu maran siki badugi matung Chief Minister aduna mahaki government ki damakti kanagumba amata logi mathakta leite haina chetna phongdokhe Chief Minister oina ayangna tongan ba community singgi marakta nungsi sanaba adu thamnabagi thogdang adu lei karigumba mahakna community amagi mayokta ngang khiramba tarabadi ayang nungaite aingi thabak lakhutgadabani haina Bhupesh Bagel na nomaising numitta paumi singda haiki Karigumba mahak Chief Minister gi chahi marifuga taruk suraba mapa adu oiraba phawbadasu aigi government ta logi mathakta kanamta leite
चीफ मिनिस्टर ओइना तोंगान तोंगानबा कम्युनिटी सिंगी मरक्ता नुंसी चानाबा थमनबा अयहाकी थौदांग लई आइडियोलॉजी की ओइना इपागा इगा खेनबसिंग लई हाइबसी मिपुम खुदिंगमकना खंगलिबदुनि अइखोइगी पॉलिटिकल गे वाखलोनसिंग अमसुंग थाजबसिंग खेनई महाकी मचा ओइना अइना महाकपु इकाई खुमनई अदुबु चीफ मिनिस्टर ओइना पब्लिक ऑर्डर दा अकाइबा पीबा असिगुम्बा अरानबसिंग असिगिदमक महाकपु अइना ngakpiba ngamloi haina chief minister bagel na makha takhi handak minister bagel gi mapana uttar pradesh ta satpa khongchit amada brahman singh bu boycott tawna ba haiki amasung makhoi adu foreigner sing ni hairaduna miyam da makhoi gi khunda changhandana ba appeal tawki brahman singh ase ganga turel dage bolga da thaki gadabani makhoi foreigner sing ni makhoi na ikoi bu samnaba yadaba sing ni khalle aduga ikoi gi hakpum namak mulli haina nandakumar bagel na haiki अरोइबदा ताबिरिबा पुंगनमकपु थागतचरी।